Kuki Council na National Highway 2 Hangdokpagi Agreement withdraw tawkre. Prime Minister Narendra Modi gi numit nini gi matungda Kuki Council na September 3 Union Home Minister ga National Highway 2 Hangdokpagi Agreement adu withdraw tawkre. Kuki Council gi maikedi gi phongdoklibadi haukiba sahi lising ani kulhumdoi gi May 3 dagi haurakkiba irang asiga mari leinana Maitai amasung Kuki community ani gi marakta yasinaba ama laitriba fawba state asigi khwaidigi maru oiba National Highway 2 ase makhatara adumak thingkigani Kuki Council ge maikedi National Highway 2 hangdokle haina lauthokpa leite loirana lambi asida free movement ge permit pibasu leite Kuki Council ge maikedi Ministry of Home Affairs na pirakkiba directive ki matu ina lambi asida sathokasin tawriba singda Asoi angam thoktanaba security na honariba asida kangpokpida leiriba singna mapung phaba cooperation pinaba haikiba khaktane National Highway asida leiriba buffer zone asi ikai khumnagadabane karigumba masibu violent tawba tarabadi sathiba bahai fangani loinana makhatana santi amasung security gi fibamda akaiba kya lakani haina phungdokhe panba yabadi Ministry of Home Affairs ki maikaidigi September 3 da Kuki Council ga agreement sign tawnakhiba aduda kangpokpi phawgna satnariba National Highway 2 asi hangdokpa amasung free movement leiragani haina phungdokhibani Narcotic trafficking da senaba foreigner lising 13 maribakta Halhankhidouri Nauna sana hankirba immigration law gi makhada India government na mayai kaba drug lalonbada senaba mapaleba ki miyoi lising 13 masa gi maramda Halhankhinaba tharang lakolagani haida India Today gi report amana phawturakni Narcotic Control Bureau NCB na pikhalakpa report amada yufam oiraga Ministry of Home Affairs na pikiba yathak amagi matungida akhadaba thaurak asi lokhalakpani nauna sana hankiba law aduki matungida mayai kaba drug lalonbagi case ta senaba mapaleba ki miyoi amata India da makhatara lehenbagi khudongchaba piroi hyriba miyoi sing adu hek phabaga khudakta masagi maramdamda Halhankhinaba thaurak lokhalagani hairi mapaleba ki miyoi ama drug lalonbagi case ta phaba tarabadi khudakta wayam chathabaga loinada karigumba mara lenaba thaitarabadi Bikup ama fawa pathaba tawkada masagi maramdamda halhankhragani haina official report amana phawdoraklei adu moidaba akhanada thaurak asi karaba matamdagi lokhatpa hawgadagi haibagi matangda chapchaba wafam amata phawdokpa leitri Kongba maru da losinduna thamlamba khulai kya fagatkre search operation da NRF ki lanmi ahum su fare hairi Security Force na lokhalakpa section tharang ki saruk ama oina ngarang Imphal East District ki Sagolmang PS na konba Kongba Maru Hills Range da chathakhiba operation da khulai paiba singalo sinduna thamlamba khulai kya fagat le hairi Police ki pau asina hai operation atu da 5.56 mm insert rifle ama magazine ama 9 mm pistol ama magazine ama 3.3 rifle ama magazine ama 12 bore single barrel gun ama tongan ba nongwai maru taramathoi life cartridge mga fagat ki hairi amarom da tha asiki taramari dasu security force ki kangmuna NRF gilanmi ama far hairi pau asina hai faraba lanmi adugi maming ni thozam yambaseng Elias boy Elias sanayai ma sahi ni phumari kawi leifam kairau Bitra awang lekai degini bahak masagi mayumdagi fakibani makhatana wahang bahang jatabada loop adugi army ani amasung singjamai wang marketry lekai degi fakat kibaga loina khulai kya sufakat ki hairi pau asina makhatari badi faraba mi ani adudi .32 pistol ama magazine ama kapayari ba dongmai maru ahom mobile phone mari Aadhaar card ama fakat ki hairi Durga Puja mangoina na Bangladesh ta Hindu laisang amasu mang takhale Durga Puja mangoina na Bangladesh ta sakhangdaba miyoi khrana Hindu gi laisang amasu amanga ta thokalam lei sakhangdaba singna lagi mitam amanga ta thokalam baloina na laisang da khinba security camera amadi memory card huran kre haina local gi media gi report na phongdurak lei Bangladesh ta leiba Hindu lining satpa miyoi singi khwaidagi chawba kumhai oiriba Durga Puja mangoina na Christian district ki Manipur Upzilla da Leba Sarubdhar Parpala Sri Radha Kaligi Laishang amanga tathokalambade Temple Committee ki President RS Jokes na phungdokhibagi matung ina sakhangdaba miyoi khara laklaga Kartik amasung Saraswati gi mitam amang ata thokalambane thongdok adu thokhiba matamda nong sukhibaga loyana mai laktaba maramna mafam adu imamamke mai laktabagi khudongchaba lauraga sakhangdaba miyoi singda laisang manungda jalaktuda mitam sing amang ata thokalambane
Turel Kaibadagi Miyam awaba danglei low pari lising kaya ising da lakre ising isauna Zenimski Dental College ki OPD lepkre haukiba numit nini humni gi mamangda sukhiba akanba nong na maram oiraduna iril turen thobal turen amaso impal turen gi torban singkairakpadagi mioi lising kaya awaba danglei masigi sumathakta low pari lising kaya suising da lakre Ketrigawda iril turen gi torban phutcha marom pakna kaikhiba duna maram oiraduna zentharakhiba ising na kongba turen laksilaknaga Zenims Hospital DDK Imphal Porongpat Police Station Porongpat DC Officer sing mafam sing yauna akoibada leiba yum sing thumjinkrei mafam adudagi sentharakpa ising na mathang thumjinduda laglaga kongba dongthobam laikai Center College amasung Kaikugi area su ising na thumjinduda leire mafam sing asiga puna leiminari ba lokpham mayam amasu ising thumjinkibada phopambi sing masak uba fangkidrabane Hausimaki oina di tampaki lamda yauna Manipur gi mafam ayambada nong subagi sang hanthakre aduma posted asigi tampak phakuna seliba Turel ayambagi imaidi hausiksu adum wangnaga leire Water Resources Department na ngasi nungthil puk ani fawbada lauriba record ki matung ina Imphal Turen gi ising imai foot level gi mathakta cheli Lilong thongda on badana khwaidagi wangba ising ichau thokpa yaba thak aduda cheli iril turel gi oina irin bungda onba matamda ichau thokpa yaba thak ki mathakta adum cheli nambul turen gi ising imaidi khara hanthare thobal turen gi ising mafam kaya da torbal pathoktuna hawjik su cheli thobal district ki mafam kaya da thobal turen kaibadagi chensil lakpa ising na low pari lising kaya hawjik su ising na laksin tuna thamle Imphal East district ki lamlai assembly constituency gi manungda leiba lokpham kaya amasu hawjik ising thupjilaga leire Marak asida Imphal Turen mayang Imphal maikaida ani thokna kaibadagi maibam amasu uchiwaromda awaba mayoknari ngarang numidang athengbada mayang Imphal maibam konjin mayai leikaida chauna ifut phawrake madugi matung tarakpada mayang Imphal Tairen maibam aniga tainaba litan thong yuramdaida Tingel kairake yamna sangna amasung luthana torban kairakhibana maikei adomda leiriba miyapupnamak awaba mayoknare hawjiksu tampakta nong hangkre adubu ichaudi hena sathirakli Khudaki oiba thorang pakhatuna Nepal gi Supreme Court amuk hana mathau pangtokpa hawkre hawkiba tha asigi Nepal dagi hawduna Nepal da leibain khalakliba naharor kayana KP Sharma Olina lusingba Nepal lenga ki mathakta corruption ga mari leinaba amaso social media bu thingjin khiba du bu yaningda phungdoktuna changsillakiba khongjang aduna maram oijna lebak adugi Supreme Court building mai thadokraba matungda ngarang anouba thorang amasung thausil pakhatuna Nepal Supreme Court mathau pangtokpa hawkre matam kharagi oiba Khongthang lokhotuna garangdagi hawguna Nepal Supreme Court mathau pangthokpa hawkhibaduda bagoinana case information rescheduling of hearing restoration of writ petition habeas corpus petition na sing batungan ba case kaya paikhatpa hawkre hairi aduba hairiba court asida matam kya dagi sanaduna lakiba regular hearing adudi paikhatpa ngamkiroi hairi tungan ba lawyer sing ge baikai dagi phangdorakpa wafam gi matung inade khudakki oiba tangai fadaba measure khara lokhotuna Garangdagi mathau pangthokpa hawkraba Nepal Supreme Court ta mahoksagi mataw gumtaktagi anouba full scale da hearing chathaba ngambagi oithokpa Leitri lebak amagi asumba amasung aranba anigi marakta wakhaiduna miyamda achumba justification piriba court amabu maina tumna thadokhiba ase laibak thiba thodok amani hairiba thodok asi amuk ana makhatana thoktuna basu lebak miyamda lawyer singge baikai appeal tarakli Manipur da asengba khunagi khanba lusingba leiramdabadagi miyamna wabani biren Manipur da asengba khunagi khanba lusingba leiramdabadagi miyamna waribani haina hanagi se minister nongthobam biren singna phongdokre sagoman tera kaithel da leiba ideal club tai Liangmai Imphal Market Committee na sinduna ngasi mobile market Hangdokpagi thoramda mahangna wafam asi phongdokibane thoram maduna tamai Islamic constituency gi MLA Awangbau Newmai Paswa Islamic constituency gi MLA Sapam Kuzikeshwar Liangmai Naga Council Manipur ki President R Masundawbo Amasuhi Liangmai Imphal Market ke Chairman KS Singkai Luwang Sasu Sarugyake Hanigi se Minister NBN na haiki mamangda leiramba lusingba singna hauziki kunai amagi tunggi harakliba mirol gi khalaga thabak toramlabade kasimiyamna thengnariba awaba sing asi thengnarabloi hauzikti karana asengba lusingbano haiba tamna khangba harakle lamdam asida khoda minariba kanglu phurup khudingma isana leizariba mahai amadi isagi ithau khangba khaknatana lamdam asigi puwari amadi isagi harakphamsu masak khangba mathau tai Matam abadade maitai khaktana aikhoigi Manipur haina laurambadu hadaki Iraq asina maram oirega aikhoigi maitai haina maitai phurukki khallaga laurakli basi laibak thibani